Ministry of Textile Government of India gi MAKHATA Central Silk Board Regional Sericulture Research Station IMPHAL na NINGOL Club amadi APUNBAGI THOUNA VLF Heirok KHUTSAMNARAGA ECOCLIMATE Conservation Network Manipur na support Touduna Sericulture gi Matangda awareness program ama Heirok Part 3 TOURANGBAM LEIKAI de Pangthokhre ngasigi awareness program aduda Central Silk Board RSRS IMPHAL gi head scientist Sinam Subarani na haikibada Sericulture gi lamda thawai yauna thabak tawraga hena santhok leina ba honasi tin yoklaga mahum puthokani haiba si khoi hanadagi ipa ipu haktaktagi chathaduna laklibani masinga si su yokli anoba natte masigi culture asi khanglaga uraga laklaba ngaktani adubu hanagi traditional oiba moong adudagi hena develop oiba technology mayam ama sizinaraga santhok lambi hena leihanba yaba maongda karamna yoksige haiba adu khangminasi haiki Central Silk Board RSRS IMPHAL gi scientist D KHUTSAMNARAGA namiyamda hena mamutana khangnaba awareness program aduga mari lenaba wafam sing macha khaina sarugya kiba singda paudamki awareness program loshilakpada sarugya ba lakiba sing amadi official singa wahang pakhumgi tanja amasu lauki mayamna thawai yawji ubada koina amka hena nungaisi ado anambadi sericulture gi thabak thoramasi kamaini yokani habisi aina kitang amuk mayamda sericulture tawbada thawai yawna tawraga adagi hena senthok leinaba ado kamaina paisa hena phanggadagi ko sericulture ji hana thaina dagi laaba potse akoi thangba darkar tai aduga akoina sericulture dagi puthoga lang nairaga Sariba, Setiba, Pagi P.